ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯁꯦꯟꯇꯔꯅ ꯂꯧꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅ ꯍꯧꯖꯤꯛ ꯀꯪꯒ꯭ꯔꯦꯁꯅ ꯇꯛꯁꯤꯜꯂꯛꯄꯅꯤ ꯍꯧꯖꯤꯛ ꯇꯛꯁꯤꯜꯂꯛꯏꯕ ꯄꯣꯠꯁꯤ ꯄꯤꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏ 50,000ꯗꯗꯤ ꯂꯦꯞꯈ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯅꯤ ꯂꯥꯛ 4ꯁꯤ ꯄꯤꯌꯨꯅ ꯗꯥꯕꯤ ꯇꯧꯔꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯃꯤꯠꯌꯦꯡ ꯊꯝꯕꯤꯕ ꯌꯥꯏ ꯌꯥꯝꯗꯤ ꯐꯕ ꯄꯣꯠꯅꯤ ꯇꯧꯐꯝꯁꯨ ꯊꯣꯛꯄꯅꯤ ꯇꯥꯟꯐꯝꯁꯨ ꯊꯣꯛꯄꯅꯤ ꯍꯥꯏꯗꯤ ꯀꯣꯚꯤꯗ ꯍꯥꯏꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯁꯇꯔ ꯑꯃꯈꯛꯅꯤꯅ ꯄꯦꯟꯗꯦꯃꯤꯛ ꯑꯃꯈꯛꯅꯤꯅ ꯇꯧꯕꯗꯕꯨ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯁꯅꯣꯕ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯁꯅꯨ BJP ꯑꯣꯏꯁꯅꯨ ꯁꯦꯟꯇꯔꯗ ꯄꯥꯏꯔꯤꯕ ꯑꯣꯏꯁꯅꯨ CPI ꯑꯣꯏꯁꯅꯨ ꯀꯦꯔꯂꯥꯗ ꯄꯥꯏ ꯃꯣꯏꯒꯤ ꯀꯦꯔꯂꯥꯃꯛꯀꯤꯗꯤ ꯑꯩ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯈꯔ ꯂꯩꯔꯤꯁꯤꯡꯁꯤꯗꯀꯣ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦꯕ ꯀꯔꯝꯕ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯅ ꯀꯔꯤꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯏꯕ ꯄꯦꯟꯗꯦꯃꯤꯛꯁꯤꯡꯗ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯤ ꯍꯥꯏꯁꯦ ꯀꯔꯝꯕ ꯊ꯭ꯔꯨꯗ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯀꯔꯤ ꯗꯔꯀꯥꯔ ꯆꯦꯔꯒ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯀꯔꯝꯍꯥꯏꯅ ꯊꯥꯔꯀꯥꯟꯗ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯐꯪꯒꯅꯤ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯗꯨ ꯃꯣꯕꯤꯂꯥꯏꯖ ꯇꯧꯕꯤꯒꯦꯕ ꯏꯚꯟ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅꯁꯨ 50,000 ꯄꯤꯅꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯦꯕ ꯃꯁꯤ ꯀꯅꯥꯗ ꯊꯥꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯒꯦ ꯀꯣꯚꯤꯗꯇ ꯁꯤꯈꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯃꯤ 90%ꯗꯤꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥꯔꯝꯃꯣꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯤꯡꯗ ꯂꯧꯊꯣꯛꯑꯝꯕꯩꯗꯤ ꯈꯪꯗ꯭ꯔꯦ ꯊꯥꯔꯝꯃꯣꯏ ꯃꯔꯝꯗꯤ ꯃꯣꯏ ꯊꯥꯐꯝꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯍꯟꯗꯦꯕ ꯍꯧꯖꯤꯛꯐꯥꯎꯕ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯛꯀꯤ ꯑꯣꯐꯤꯁꯁꯦ ꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗꯒꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯄꯕ꯭ꯂꯤꯛꯇ ꯄꯤꯕꯤꯗꯕꯅꯤꯅ ꯃꯦꯅꯤ ꯚꯤꯛꯇꯤꯝꯁ ꯀꯣ ꯄꯩꯁꯥꯁꯤꯡꯁꯦ ꯐꯪꯗꯅ ꯂꯩ ꯏꯚꯟ ꯑꯩꯒꯤ ꯖꯔꯅꯦꯂꯤꯁ ꯑꯩꯒꯤ ꯍꯣꯏ DIPRꯒꯤꯗꯤ ꯀꯩꯅꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯥꯏꯝꯁꯇ ꯊꯕꯛ ꯇꯧꯖꯔꯝꯕ ꯖꯔꯅꯦꯂꯤꯁ ꯕꯤꯖꯦꯟꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯨꯡꯗ ꯃꯥꯁꯤ DIPRꯒꯤ ꯀꯥꯔꯗ ꯄꯥꯏꯔꯝꯗꯕꯅꯤ나 ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ 50,000 ꯑꯃꯈꯛꯇꯤ ꯃꯥꯒꯤ ꯐꯪꯐꯝ ꯂꯩꯔꯝꯃꯦꯕ ꯐꯪꯐꯝ ꯂꯩꯔꯝꯃꯤꯁꯦ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣꯗꯣ ꯃꯌꯨꯝꯗ ꯈꯪꯗꯗꯅ PIBꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯒꯤ DIPRꯗ ꯑꯃꯨꯛ ꯆꯠꯂꯤ ꯈꯪꯗꯗꯅ ꯂꯥꯛꯑꯦꯕ ꯋꯦꯔꯦꯁ ꯊꯥ 4 ꯍꯦꯜꯂꯕ ꯃꯇꯝꯁꯤꯗꯗꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣꯅ ꯀꯅꯥꯅꯣꯝꯃꯅ ꯍꯥꯏꯔꯛꯈꯤꯑꯕ ꯑꯗꯨ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯀꯅꯥꯗ ꯄꯕ꯭ꯂꯤꯛꯇ ꯀꯔꯝ ꯀꯥꯟꯗ ꯚꯣꯇꯔ ꯃꯤꯡ ꯆꯜꯂꯨ ꯍꯥꯏꯕꯩꯗꯤ ꯆꯥꯎꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯏ ꯄꯦꯟꯗꯦꯃꯤꯛꯇ ꯁꯤꯈꯤꯕꯁꯤꯡꯒꯤ ꯄꯩꯁꯥ ꯁꯤꯗ ꯐꯪꯒꯗꯧꯅꯤ ꯍꯥꯏꯗꯨꯗꯤ ꯈꯕꯔꯗ ꯅꯨꯃꯤꯠ 2ꯗꯁꯨ ꯍꯥꯞꯄꯤꯌꯨꯗꯅ ꯑꯗꯨꯗꯤ ꯀꯅꯥꯗ ꯊꯥꯒꯗꯧꯅꯣ ꯐꯣꯔꯃꯦꯂꯤꯇꯤꯁꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯀꯔꯝꯕ ꯃꯦꯗꯤꯌꯥꯗ ꯍꯥꯎꯁꯇ ꯇꯧꯔꯒ ꯄꯕ꯭ꯂꯤꯛꯁꯤꯡꯁꯦ ꯌꯣꯟꯈ꯭ꯔꯒꯦꯕ ꯑꯗꯨꯅ ꯇꯥꯏ ꯄꯩꯁꯥ ꯂꯥꯎꯊꯣꯛꯄꯩ ꯋꯥꯅꯤ ꯑꯃꯗꯁꯨ ꯚꯣꯠꯀꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯣꯏꯅꯁꯨ ꯀꯦꯝꯄꯦꯟ ꯇꯧꯗꯦ ꯃꯁꯤꯗꯤ ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯚꯣꯠ ꯃꯌꯥꯝꯁꯤꯗ ꯊꯤꯕꯅꯦꯅ ꯂꯧꯕ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯤꯒꯗꯧꯔꯤꯕ ꯂꯨꯄꯥ 50,000 ꯄꯤꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯒꯤ ꯀꯃꯥꯏ ꯇꯧꯔꯒ ꯆꯠꯂꯒ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯃꯁꯤꯕꯨ ꯐꯣꯡꯗꯣꯛꯇꯦ ꯍꯥꯏꯕ ꯊꯝꯕꯤꯗꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯕ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯂꯥꯌꯦꯡꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯅꯍꯥꯟꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯔꯦ CMHT ꯀꯥꯔꯗꯇꯒꯤ ꯄꯩꯁꯥ ꯑꯗꯨ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯌꯦꯡꯕ ꯉꯝꯃꯦ ꯎꯇꯦꯟꯈꯥꯗ ꯉꯥꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯞꯇ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯄꯩꯇꯩꯊꯣꯛꯑꯦꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅꯗꯤ ꯑꯦꯅꯤ ꯐꯪꯁꯟ ꯀꯌꯥꯗ ꯂꯥꯎꯔꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ CMHT ꯀꯥꯔꯗ ꯆꯠꯅꯔꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯁꯪꯒ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ CMHT ꯀꯥꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯔꯗ ꯄꯥꯏꯔꯒ ꯆꯪꯉꯒꯁꯨ ꯄꯩꯁꯥ ꯇꯥꯍꯟꯗꯕ ꯂꯥꯌꯦꯡꯕ ꯆꯞ ꯃꯃꯜ ꯆꯪꯕ ꯆꯠꯅꯗꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯗꯤ ꯆꯠꯅꯗ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯇꯣꯜꯂꯒ ꯂꯩꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯑꯗꯨꯐꯥꯎ ꯄꯤꯊꯣꯔꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ CMHT ꯀꯥꯔꯗꯁꯦ ꯂꯧꯔꯣꯏ ꯆꯠꯅꯔꯣꯏ ꯍꯥꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯆꯣꯡꯊꯣꯔꯛꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯗ ꯂꯥꯏꯔꯕꯁꯤꯡꯅ ꯂꯥꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯉꯥꯛꯅ ꯄꯤꯔꯤ ꯍꯥꯏꯕꯗꯨ ꯃꯃꯜ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯅ ꯑꯩꯈꯣꯏꯒꯤ CMHT ꯀꯥꯔꯗ ꯂꯧꯗꯕꯒꯤ ꯋꯥꯐꯝ ꯂꯥꯛꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯃꯛꯇ ꯗꯥꯏꯔꯦꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯀꯩꯁꯨ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯂꯨꯔꯤꯗꯤ CMHT ꯀꯥꯔꯗꯁꯤꯗ ꯃꯥꯒꯤ ꯄꯣꯠꯁꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯤꯕ ꯃꯑꯣꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯔꯤꯒꯦ ꯁꯤꯅꯦꯕꯀꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯔꯤꯒꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯉꯒꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯒꯣꯔꯃꯦꯟꯇꯅ ꯀꯃꯥꯏꯅ ꯇꯧꯏ ꯒꯣꯔꯃꯦꯟꯠꯒꯤꯕꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ CMHT ꯀꯥꯔꯗꯅ ꯄꯤꯅꯤ ꯍꯥꯏꯔꯤꯁꯦ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 2 ꯈ꯭ꯔꯣꯁꯥ ꯄꯤꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯒꯤ ꯂꯩꯐꯝꯒꯤ ꯄꯣꯠꯀꯤ ꯃꯌꯥꯝ ꯑꯃꯗꯨꯗꯤ ꯌꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯂꯩꯅꯥꯅ ꯄꯨꯏꯌꯦꯕ ꯈꯣꯡ ꯇꯦꯛꯄ ꯇꯉꯥꯏ ꯐꯗꯅ ꯈꯣꯡ ꯇꯦꯛꯄ ꯑꯗꯨꯒ ꯈꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯕꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯒꯤ ꯄ꯭ꯂꯁ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯥꯒꯤ ꯑꯦꯕꯣꯃꯤꯟ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 6,000-7,000 ꯍꯦꯟꯅ ꯇꯥꯕ ꯍꯤꯗꯥꯛ ꯅꯣꯡꯃꯗ ꯀꯥꯞꯇꯕ ꯌꯥꯗꯕ ꯂꯩ ꯅꯣꯡꯃꯗ CMHT ꯀꯥꯔꯗꯅ ꯗꯦꯂꯤꯚꯔ ꯇꯧꯔꯤꯁꯦ ꯂꯨꯄꯥ 1,200 ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯅꯣꯡꯃꯗ 1,200 ꯍꯦꯟꯅ ꯇꯥꯕ ꯍꯤꯗꯥꯛ ꯆꯥꯎꯕ ꯄꯤꯔꯛ ꯇꯥꯔꯦ ꯃꯥ ꯆꯔꯥ ꯍꯦꯟꯅ ꯆꯥꯗ ꯇꯥꯕꯅꯦꯕ CMHT ꯀꯥꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ CMHT ꯀꯥꯔꯗ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯐꯩ ꯃꯁꯤꯅ
mi mateng yam pangi even akoi isada bok pangba ai isada bok pangba yaukre gi magi adubu pot khari semdok pa masangi masidai sida kayam kenosi complexity leiriba magi laina si complexity na karam moina hekta yana na ba na semgi pochina hama sembadu ngaktane ka lotion bagi poda o hama sembadu tang review to biraga misida mi singda hena kanaba pinaba karama mongda review to gada ge do within the money within the akoi pesa ngat pi have natte leiriba pigani hariba potu dagi kayam yamna akoi gi mi singsida hena hana lerambadagi hena mateng piba yaba ge have do adugi amutang di CMIC card ki magi tengbang kupang sigi guideline se review to ba changi sida pot leibani ha ga lambi tak na sat lambi tak na lo ro na tha kanda lambi khangdabdi kangau na pot lo phangdabgi awabadu people se thengnare maramadu Manipur lega na pakali ba pha thabak sing asigi lambi praja myam da mafam takpiro sida satlaga adu leibani adagi poto lo la ona takpiro badu tana poto leibani ha ga lambi sudak tak tabdi praja sing kana phangadu phangmam khangna leire ha pham sine adu legang su taraga hai ba posi ekoi gyan tahalakpa amasung hai ba COVID-19 की बोरो CMIC की बोरो तोंगान तोंगान बा प्रोजेक्ट नत्रगा प्रोग्राम कया पाखरक मतमदा मधु की कानाबसिंग अदु मियाम द फंगनब होनबदा मियाम द ज्ञान ताहन बा अमा संगी मधु तदुना लैरबनी लौरो हाइबदुदी हाइने बिउ थादोक से हाइबा फमनि थमिचे